ꯈꯨꯔꯨꯝꯖꯔꯤ ꯄꯣꯗꯣꯟꯒꯤ ꯊꯧꯔꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯔꯨꯅꯤꯕꯂꯥꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ Welcome to PodOn, a Manipuri Christian YouTube channel spreading the light of Jesus Christ through inspiring podcasts, testimonies, worship, sermons, and conversations rooted in God's Word. Father's Day na lakpaga iroinana Mapa Oibasingee maramda khana nenajanabagidamagta aikoigi irakta lengsinduna leibiriba asi Reverend Pastor Maibam Rajkumar, a husband of a wife and a father of 2 sons. Asigi mathakta chatra singi marakta amadi pastoral ministry da sahi taraga nipan hena ishogi thogal tawduna laklaba ozani. Ozana khogi studio da lengbirakpa taram nokchari. Yam nungaijai asigumba tanja aikoida pibiba Manipur da leiriba chiranaw singi mathakta karigumba khara torbasu aikoina experience leiba du mayam da sarug yana bagi damak asigumba platform ma pibiba sidamakta isorbu syam thagali aduga PodOn basu yamna thagachari Ozagi mafam dagi akoina ahan boina khangjaning basi Mapa ma haraga kanabu khangnagadage aduga Mapa ma oibagi Thoudangna kari oigadage habisiki maramda haibiyu ahan bada aina mayam da haidok chaninga basi karino haragadi Isorgi wahina akoida takpibagi matungina Bible na takpibagi matungina prithibida leiba miyoising mapasing si kanamata matik chade adubu isor khaktani haiduna hai aduna masida aina phamjaba matamda haijaba matamda aina hanbada haidokningba si aisi matik chaba mapa amanate hoi koigi channa introduce toba matamda machani gi mapani nupi amagi nupani haiduna hai ai chani lei makhoi ani hujik inkhalakpa tankhalakpa yamna chumthokpa matamda yamna waba matam ahan se hujik teenage matam ni aduna yamna waba matam sida aisu struggle tawraga isa se kamai torga makhoi se ishona yaba lambida amadi society na makhoi se yaba mongda kamai torga Sumthokadage adagi pubidage ishona yaba mongda kamaina makhoi se khoigi Manipur da hagadi chawung adagi chawung noksi kamai torga tawgadiga haibase ai sa je hujik struggle torga leiba aigi nupige kanna khannaraga karama mongda pusige karama mongda chingjiga haiduna leiba matamni aduna aina makha taba answer si aina wahangi pakhum si pijadringai da aina haibase aina haijaning base mayamda asoiba mayam leirebasu madu ngakpiu adu aigi asoibadagi mayamna tambiu adagi mayamga asoiba leibada soina tamjage aduga afaba leiba khara duda akoi lawkhat minaraga akoi gi ngasi gi khunai sida angang sing amasi kamai torga akoi ishona yaba mongda aduga society na su yaba mongda imungda phajana leiminaga dage haiba wuhan thogda ai puzerake mapa ama haibasi mapa oidribasingna madu experience tawbasi khitang walamgadi haibasi ai ahanbada thamjage kaino hairagadi mayamgi thodok thokpa matamda yengbaga adagi akoi isada haktengnana thengnabasi ga adumak khenaba lei haibasi ai khange aina angang oiringai matam baba hoina akoi Checksina yokpi thagbirakpa adagi school chalhalakpa mayamdu akoi namu yum kai palama tumda yum palaga matum aije chahi ani makhai gumbase ani ga khare help se dum angang akoi yaude plan tawraga leibani ado chai ani gi matungda akoi angang yawe ado marak side leiramaga hek fatherhood mapa amu oirakpa matungda hongakpa maya hek hawbadi hona adum ahanba tha amasi nungdang si tumba yadra ni angang sina adum ahan sina Makhoigi pibung nanda lerengaida moigi tumbagi matamji onabaduna akoida dum farak tabas adudagi hauna struggle je hore adu hai aduna akoida hoi awonba ke amdi lai hana bachelor lerambadagi pakhang warambadagi mayum palakpadagi atopasi fatherhood ta mulakpa sidaida ohon ma me amam lei adubu nuai basu damuk lei awabasu lei nuai basu lei adu akoina experience oni yenga gadi akoina masida tambase Mapa ama oibagi nungai bagi saruk to ai mayam da saruk yajage aduga mapa ama haibase kanano haibase aikoi khangminaba mayam darka tai Bible gi matungana yenga gadi shogi wahina akoi tambi base ka nagadi mapa ama imung da base magi achauba yamna Thoudang lei aduga mapa ama haibase imung aduda
ꯏꯁꯣꯔꯒꯤ ꯍꯦꯛ ꯃꯈꯥꯗ ꯃꯄꯥꯗꯨꯗ ꯌꯥꯊꯪꯁꯦ ꯄꯤ ꯏꯃꯨꯡ ꯑꯁꯤꯗꯩꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯄꯥꯁꯤꯅ ꯂꯤꯗ ꯇꯧꯒꯗꯒꯦ ꯆꯤꯡꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯊꯧꯗꯥꯡ ꯑꯃ ꯂꯩ ꯑꯗꯣ ꯃꯄꯥ ꯑꯃ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕꯗ ꯑꯃꯗꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕꯗ ꯑꯅꯤꯃꯛꯇ ꯑꯩꯈꯣꯏ ꯆꯠꯂꯤ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕꯁꯦ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯅꯨꯄꯥ ꯑꯃꯅ ꯃꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤꯗꯨꯒ ꯂꯩꯃꯤꯟꯅꯔ ꯃꯇꯨꯡꯗ ꯌꯥꯎꯔꯛꯄ ꯑꯉꯥꯡꯗꯨ ꯐꯪꯂꯒꯗꯤ ꯃꯥꯛꯁꯦ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯃꯄꯥꯁꯦ ꯃꯗꯨꯗ ꯀꯧꯔꯅꯤ ꯑꯗꯨꯗꯒꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯉꯒꯗꯤ ꯀꯃꯥꯏꯅ ꯌꯦꯡꯁꯤ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯊꯥꯖꯔꯤꯕ ꯏꯁꯣꯔ ꯑꯗꯨꯕꯨ ꯈꯨꯔꯨꯝꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯤꯡꯕꯤꯒꯗꯒꯦ ꯂꯣꯏꯅꯕꯤꯒꯗꯒꯦ ꯍꯥꯏꯕꯁꯤꯃ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯇꯝꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕꯗ ꯑꯃꯗꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕꯗ ꯑꯅꯤꯃꯛꯇ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯀꯅꯤ ꯑꯗꯨꯅ physically spiritually ꯍꯣꯏ ꯊꯋꯥꯏꯒꯤ ꯑꯣꯏꯕꯗ ꯑꯃꯗꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕꯗ ꯑꯩꯈꯣꯏ ꯃꯄꯥ ꯑꯣꯏꯕ ꯗꯔꯀꯥꯔ ꯇꯥꯏ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯣꯁꯥꯏꯇꯤꯗ ꯍꯧꯖꯤꯛꯀꯥꯟꯁꯤ ꯌꯦꯡꯉꯒꯗꯤ ꯑꯌꯥꯝꯕꯅ ꯊꯋꯥꯏꯒꯤ ꯑꯣꯏꯕꯗ ꯐꯣꯀꯁ ꯇꯧꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕꯗ ꯑꯣꯏꯅ ꯑꯌꯥꯝꯕ ꯑꯗꯨꯃꯛ ꯆꯠꯄ ꯄꯤꯖꯒꯗꯕꯅꯤ ꯄꯤꯊꯛꯀꯗꯕꯅꯤ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯇꯧꯕ ꯑꯗꯨꯒ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗꯗꯤ ꯍꯥꯏꯗꯤ ꯑꯍꯜꯁꯤꯡꯅ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯍꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯁꯤꯡꯅ ꯃꯁꯤ ꯇꯧꯍꯩꯗꯦꯅꯦ ꯃꯁꯤ ꯇꯧꯒꯅꯨ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯒ ꯃꯔꯝꯗꯤ ꯍꯦꯛ ꯇꯥꯛꯄꯤꯗꯕꯒꯨꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ biblical perspective ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯕꯥꯏꯕꯜꯒꯤ ꯑꯩꯈꯣꯏꯒꯤ ꯇꯝꯕꯤꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯉꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯇꯥꯛꯄꯤꯔꯤꯕꯗꯣ ꯃꯔꯝꯗꯣ ꯇꯧꯍꯩꯗꯦ ꯍꯥꯏꯔꯒꯗꯤ ꯇꯧꯍꯩꯗꯕꯒꯤ ꯃꯔꯝꯗꯨꯁꯨ ꯌꯥꯎꯅ ꯍꯥꯏꯕꯤꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯉꯥꯡꯗꯨꯅ ꯈꯪꯉꯦ ꯃꯗꯨꯅ ꯊꯋꯥꯏꯒꯤ ꯂꯝꯕꯤꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯟꯕ ꯑꯗꯨꯒ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯃꯗꯨꯅ ꯆꯦꯠꯄ ꯑꯣꯏꯔꯛꯄꯗꯨ ꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯥꯒꯤ ꯃꯀꯣꯛꯁꯤꯗꯩꯗ ꯑꯟꯗꯔꯁꯇꯦꯟ ꯇꯧꯈꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯣꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯗꯨ ꯑꯣꯏꯔꯛꯄ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯇꯝꯕꯤꯕ ꯃꯄꯥꯁꯤꯅ ꯑꯣꯖꯥ ꯑꯃ ꯉꯁꯥꯏꯒꯤ ꯔꯣꯜꯗꯨꯗ ꯂꯥꯛꯑꯒꯗꯤ ꯃꯄꯥꯁꯦ ꯑꯣꯖꯥꯁꯨ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯧꯗꯥꯡ ꯂꯩ ꯑꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗ ꯑꯌꯥꯝꯕ ꯍꯧꯖꯤꯛ ꯂꯩꯕꯁꯤꯡꯁꯦ ꯂꯣꯏꯅ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯌꯨꯝꯗꯒꯤ ꯇꯝꯃꯛꯄ ꯑꯃꯗꯤ ꯃꯄꯥꯟꯗꯒꯤ ꯇꯝꯃꯛꯄꯁꯦ ꯑꯅꯤꯁꯤ ꯈꯦꯠꯅꯕꯁꯤꯃ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯇꯝꯃꯛꯄꯁꯦ ꯕꯤꯍꯦꯕꯤꯌꯔꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯍꯧꯅ ꯂꯣꯟꯆꯠꯁꯤ ꯍꯥꯟꯅ ꯐꯖꯅ ꯇꯝꯃꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤꯅ ꯑꯃꯨꯛ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯑꯥꯎꯠꯁꯥꯏꯗꯀꯤ ꯑꯣꯏꯕ ꯃꯄꯥꯟꯒꯤ ꯅꯣꯂꯦꯖꯁꯤ ꯑꯃꯨꯛ ꯇꯝꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯍꯥꯟꯕ ꯕꯦꯁꯤꯛ ꯗꯔꯀꯥꯔ ꯂꯩꯔꯤꯁꯤꯗꯤ ꯌꯨꯝꯒꯤ ꯑꯣꯏꯕ ꯕꯤꯍꯦꯕꯤꯌꯔ ꯑꯩꯈꯣꯏꯒꯤ ꯊꯧꯑꯣꯡ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯏꯃꯨꯡꯗ ꯀꯃꯥꯏꯅ ꯆꯠꯀꯅꯤ ꯃꯄꯥꯗ ꯕꯦꯕꯥꯔ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯃꯥꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯌꯥꯝꯕꯁꯤꯡꯗ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗ ꯀꯔꯝꯕ ꯊꯛꯁꯤ ꯈꯥꯁꯤ ꯆꯠꯀꯗꯒꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁꯃꯥꯖꯗ ꯃꯗꯨ ꯈꯔ ꯑꯩꯅ ꯎꯗꯕꯁꯨ ꯐꯪꯉꯦ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯆꯠꯅꯕꯤꯗ ꯌꯦꯡꯉꯒꯗꯤ ꯏꯊꯛ ꯊꯣꯡꯕꯗ ꯇꯥꯗ ꯃꯥꯃ ꯀꯀꯥ ꯏꯆꯦ ꯏꯅꯦ ꯀꯧꯕꯁꯤ ꯆꯠꯅꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤꯗꯤ ꯑꯌꯥꯝꯕꯅ ꯏꯚꯟ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯡꯁꯤꯁꯨ ꯍꯦꯛ ꯃꯤ ꯂꯥꯛꯄ ꯀꯥꯟꯗ ꯍꯦꯛ ꯃꯃꯤꯡ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯍꯦꯟꯅ ꯀꯧꯕꯒꯨꯝꯕ ꯑꯗꯨ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯆꯨꯝꯊꯣꯛꯑꯦ ꯍꯥꯏ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯑꯦꯛꯁꯦꯞ ꯇꯧꯕꯒꯤ ꯄꯦꯁꯦꯟꯁꯦ ꯈꯤꯇꯪ ꯋꯥꯠꯂꯦ ꯃꯣꯏꯗ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯦꯟꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯣ ꯑꯗꯨꯅꯤ ꯃꯔꯛꯁꯤꯗ ꯊꯛꯁꯤ ꯈꯥꯁꯤꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯊꯧꯒꯜꯂꯣꯟꯒꯨꯝꯕ ꯈꯔ ꯋꯥꯠꯂꯛꯄ ꯃꯁꯤꯒꯤ ꯃꯃꯤꯁꯦ ꯐꯖꯅ ꯇꯝꯕꯤꯗꯕꯒꯤ ꯃꯔꯝꯅ ꯑꯗꯨꯅ ꯃꯄꯥꯁꯦ ꯑꯣꯖꯥ ꯑꯃꯁꯨ ꯑꯣꯏꯕ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯗꯨ ꯅꯠꯇꯕ ꯑꯗꯨ ꯃꯥꯒꯤ ꯃꯣꯔꯦꯜ ꯑꯃꯗꯤ ꯕꯤꯍꯦꯕꯤꯌꯔꯒꯤ ꯑꯣꯏꯕ ꯍꯧꯅ ꯂꯣꯟꯆꯠꯁꯦ ꯏꯃꯨꯡꯁꯤꯗꯒꯤ ꯃꯃꯥ ꯈꯛꯇꯅ ꯅꯠꯇꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯗ ꯌꯦꯡꯉꯒꯗꯤ ꯃꯆꯥꯁꯤꯡꯁꯦ ꯍꯦꯛ ꯄꯤꯛꯏꯉꯩꯗ ꯍꯧꯅ ꯄꯣꯛꯄꯗꯒꯤꯅ ꯃꯕꯣꯛꯅ ꯊꯥ ꯑꯃ ꯅꯨꯃꯤꯠ 95 ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯦꯡꯗ꯭ꯔꯤꯕꯁꯦ ꯂꯣꯏꯅꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯃꯥꯁꯤꯡꯅ ꯃꯆꯥꯁꯤꯡꯁꯤ ꯊꯥꯛꯄ ꯌꯣꯛꯄ ꯐꯖꯅ ꯏꯔꯨꯖꯕꯒꯤ ꯑꯣꯏꯒꯦꯔꯥ ꯀꯔꯤ ꯑꯌꯥꯝꯕꯁꯤ ꯃꯃꯥꯅ ꯗꯥꯏꯇꯁꯦ ꯂꯣꯏ ꯂꯧꯔꯦ ꯃꯄꯥꯁꯤꯅ ꯑꯗꯨꯝ ꯄꯟꯖꯥꯎ ꯁꯨꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯄꯥꯒ ꯃꯆꯥꯒ ꯂꯩꯅꯕ ꯃꯔꯤꯁꯦ ꯀꯌꯥ ꯅꯛꯁꯟꯅꯗꯕ ꯑꯗꯨꯅ ꯇꯝꯕꯤꯕꯁꯤꯁꯨ ꯍꯦꯛ ꯑꯩꯈꯣꯏꯅ ꯍꯦꯛ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯄꯔꯁꯄꯦꯛꯇꯤꯞꯇ ꯑꯩꯈꯣꯏꯅ ꯌꯦꯡꯉꯒꯗꯤ ꯃꯄꯥꯁꯦ ꯃꯃꯥꯒꯁꯨ ꯆꯞ ꯃꯥꯟꯅꯕ ꯗꯥꯏꯇꯗꯣ ꯂꯧꯐꯝ ꯊꯣꯛꯑꯦ ꯑꯣꯖꯥ ꯑꯣꯏꯕ ꯊꯋꯥꯏꯒꯤꯗ ꯑꯃꯗꯤ ꯍꯛꯆꯥꯡꯗ ꯑꯃꯗꯤ ꯌꯨꯝꯗ ꯇꯝꯕꯤꯕ ꯌꯥꯕꯁꯤꯡ ꯃꯃꯥꯅ ꯇꯧꯕ ꯉꯝꯗꯕ ꯃꯄꯥꯅ ꯑꯁꯨꯝꯕ ꯇꯧꯁꯟꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁ ꯑꯩꯒꯤ ꯅꯨꯄꯤꯅ ꯌꯦꯡꯉꯦ ꯑꯩ ꯏꯆꯥꯁꯤꯡꯒꯤ ꯍꯥꯏꯔꯒ ꯑꯩ ꯂꯥꯞꯅ ꯂꯩꯕ ꯅꯠꯇꯕ ꯊꯥꯗꯣꯛꯄ ꯅꯠꯇꯕ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯁꯟꯕ ꯌꯥꯝꯅ ꯃꯔꯤꯗꯣ ꯅꯛꯁꯟꯅꯔꯒ ꯑꯣꯖꯥ ꯑꯃ ꯑꯣꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯀꯣꯒ ꯍꯥꯏꯗꯤ ꯑꯉꯥꯡꯈꯩ ꯂꯣꯏꯅꯕ ꯃꯇꯝꯁꯤꯗ ꯃꯆꯥꯈꯩꯁꯦ ꯑꯦꯁ ꯑ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯂꯣꯏꯅꯕꯤꯕ ꯑꯗꯣ ꯑꯣꯖꯥꯅꯁꯨ ꯍꯧꯖꯤꯛ ꯇꯥꯛꯄꯤꯕ ꯃꯇꯝꯗ ꯑꯣꯖꯥ ꯑꯃ ꯑꯣꯏꯅꯁꯨ ꯑꯃꯨꯛ
loinabiba Hoi. sigi thaudang mayam se lay habduni ozan haibirisi am nungaijai doga koina makha tana laksaningba ozani Hoi. mafamdagi angzaningbasi mapa mo oina angang singbu karamna loinagani angang singna lam helakpa matamdana karamna warak wat tembigadage habsigi maramda khangjaningna Yang nuaijai ani suba question sisu koina hobodda kitang touch tawe dubu maduna yamna maru oibra haibadudi explain tawrakanda koi nainarakanda koi khamina biyani loina ba haibsida koi chano already panbikhre marup amage moongda akoina yengagadi bible dasu john gi gospel da yawe jesuna magi sibok singse amukhana ai nakhoi bu inai kauraroi ai gi inai kauraroi adubu nahak nakhoi ai gi marup kauragade haidana aduna masidaida marup haiba sidaida akoina nupa oigera nupi oigera masi animakte apply toba applicable oiba point nei haijaninge se marup haiba sidaida loina open ore aini imada haiba yadaba wahido ai marup te do hai nang so dum experience tawrni yum pandringa da marup singa hana kanaga khangneramba kanaga mana propose to so masi open noye ba marup singa adubu imada di pada di masi open oibung namde akhoi da restriction ama kijaba ama ikai ba hangoi ba ama adumuk lei manipur gi khoi gi culture da masi adubu phattaba dina te madusu phai discipline ama ga loina leiba do adubu aina side da lokha chaning lo point di kari no haragdi ngasai gi marup sidai da kana basi kari no haragdi aina ai ichadu ga marup sanaba matamda ichaduna haining ba matamda free oira kadabdo adu oitardi aina ichadu sumthokpa matamda icha se karai da soirage haiba point do aina uraneba adu itargadi aina mado direct oina sumthok tragasu indirectly karama mongde sumthokadage haibido pratna tawbagalo ina khallaga mase aduma friend oina aduma continue tawbiba adu matakda phatlanu kaktat pidaba adubu phajana tabiraga understand phajana tawbiraga khangnaga kari point man haining epse haibidu matungna friend gi mongda aduma response tawbiba masidi smai tawbani ne smai tawtaragadi maduda phatloidauba afaba lakpa animakse haibiba haiba tare adu tardi khwaidigi friend ama oibida khwaidigi kanaba mapada kanaba benefit phangdoise kainobu asoibadu ubu phanggadawdo marup oiba kanda maduni aduga adi marup oina close oina loinarabanina asoibadu urga sumthokpada laihanba aduga khogi mari du sesinarapanina awat apado adu mapaduna ubada hena khudong chaba oirakpaduneba hoi adu haiduna su marup ni haiduna taken for granted ki situation da chapkadi nattaba mapane haiba sisu adumak mangonda khangan ba ma darka lai natragadi nasai ai sidi pa sidi ai gi marup ni ai tawning ba tawre yare haiduna amuk sumuk chakhragadi maduna amuk akhoi gi maitai ge society da yam solk pasu lakadi adugi mathakta magi behavior character sisu min ubakanda sidi behavior yaw to ba machani ni haiba su tarakani aduna madugi marakse akhoi balance to ba ma darka te haiba sai jari adu ozana so koida habi ba matam jidaisda ai wakhanda laksabase adi ngasi ekhoina leiriba society asida mapa masagi mari jidaisda soklakpa mapa masagi nungsibagi mari jidaisda atauba ahoba ama lakpa ji yamna haidi mayek sengna uba phanglakliba khoi society sidaisda aduga machana mapabu yadabagi changse oza asi nongmagi asum hengalakpa ji akogi samaj daisda mami yam chauna takhalakpa masidaisda kone laksaningi se mapa ma oina mapa masagi marakta leiriba nungsikraba mari se karamna phagadhangadage hadi sokluraba orsu karamaina madubu phagadhangani soktriba oragana karamaina sokhandana dum thamgadage habsi mar masigi wahangse adumak aina tasengna khallagadi critical khara oi ngasige society da hoi yum khudimak da thokpati nate adubu thokpa khara ai even ai samangna aina inkhalakpa matam da thengnakiba adagi aigi even college lorakpa matam dai phaba dai phaba da thengnakiba experience ani katang haijaba pam isida masa singna mapa yadaba maru oina aina thengnabase nupang hatani angang singdo ado amadi ahanba example je haijaragadi aigi adumak chahi pakhe khenna daba halagaso aina kitang halamba ya yamna halboy ado akhoi gi yum manakta
ꯃꯄꯥꯁꯦ ꯅꯨꯄꯤ ꯑꯍꯥꯟꯕ ꯅꯨꯄꯤꯁꯦ ꯃꯩꯇꯩꯅꯦ ꯃꯥꯁꯦ ꯈꯥꯏꯅꯔꯦ ꯆꯥꯅꯤ ꯄꯣꯛꯑꯦ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯑꯗꯨꯒ ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯃ ꯂꯧꯋꯦ ꯆꯤꯡꯃꯤ ꯅꯨꯄꯤꯁꯦ ꯂꯧꯔ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥꯁꯦ ꯃꯄꯥꯒ ꯂꯩꯃꯤꯟꯅꯕ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯒ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯃꯃꯥꯒ ꯂꯩꯃꯤꯟꯅꯕ ꯑꯇꯣꯞꯄ ꯃꯥꯒꯤ ꯃꯄꯥꯝꯗ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯅꯣꯡꯃ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯍꯣꯏ ꯑꯉꯥꯡꯁꯤꯁꯨ ꯑꯗꯨꯝ ꯃꯃꯥꯒ ꯂꯩꯃꯤꯟꯅꯗ꯭ꯔꯕꯅꯤꯅ ꯃꯄꯥꯅ ꯋꯥꯔꯛꯄꯁꯤꯗ ꯑꯗꯨꯃꯛ ꯃꯄꯥꯒꯤ ꯋꯥꯔꯛꯄꯒꯤ ꯃꯑꯣꯡꯁꯤꯒ ꯑꯗꯒꯤ ꯃꯆꯥꯒꯤ ꯕꯤꯍꯦꯕꯤꯌꯔꯁꯤ ꯅꯨꯄꯥꯒꯁꯦ ꯑꯗꯨꯝ ꯈꯔ ꯀꯣꯟꯇ꯭ꯔꯥꯁ ꯆꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕ ꯑꯗꯨꯅ ꯃꯃꯥꯒ ꯃꯆꯥꯒ ꯅꯨꯄꯥꯒ ꯑꯗꯒꯤ ꯃꯆꯥꯅꯨꯄꯤꯒ ꯃꯄꯥꯒ ꯍꯦꯛ ꯆꯥꯟꯅꯕꯁꯨ ꯍꯧꯖꯤꯛꯀꯥꯟꯒꯤꯗ ꯑꯗꯨꯝ ꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯅꯣꯡꯃꯗꯤ ꯃꯥꯁꯤ ꯂꯝ ꯍꯦꯜꯂ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯁ꯭ꯀꯨꯜ ꯂꯣꯏꯔꯒ ꯁꯥꯟꯅꯕ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯥꯁꯦ ꯃꯈꯨꯠ ꯑꯅꯤꯁꯦ ꯁꯤꯗ ꯊꯧꯔꯤꯅ ꯄꯨꯜꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯌꯨꯝꯁꯦ ꯌꯥꯝꯅ ꯆꯥꯎꯗꯦ ꯑꯗꯨꯝ ꯅꯦꯝꯂꯞ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯁꯪꯐꯩꯒꯤ ꯇꯥꯏꯞꯇ ꯁꯥꯏ ꯑꯗꯨ ꯁꯨꯃꯥꯏꯅ ꯄꯨꯜꯂꯒ ꯃꯈꯣꯡꯁꯤꯅ ꯐ꯭ꯂꯣꯔꯗ ꯐꯖꯅ ꯊꯦꯡꯕꯣꯏ ꯊꯦꯡꯗꯕꯣꯏ ꯈꯣꯡꯗꯣꯟꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯊꯦꯡꯍꯜꯂꯒ ꯄꯨꯜꯂꯒ ꯐꯨꯡꯔꯒ ꯂꯩꯔꯝꯕꯅꯤ ꯃꯥꯁꯦ ꯃꯄꯥꯁꯤꯅ ꯑꯁ ꯑꯩꯁꯤ ꯎꯕꯗ ꯀꯤꯕꯁꯨ ꯐꯥꯎꯔꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯦ ꯃꯥꯒꯤꯗꯃꯛ ꯈꯜꯂꯒ ꯕꯕꯥ ꯑꯩ ꯇꯧꯖꯔꯔꯣꯏ ꯕꯕꯥ ꯑꯩ ꯇꯧꯖꯔꯔꯣꯏ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯀꯨꯏꯅ ꯑꯗꯨꯃꯥꯏꯅ ꯄꯨꯜꯂꯒ ꯊꯝꯃꯒ ꯐꯖꯅ ꯐꯨꯕꯤꯔꯦ ꯃꯊꯨꯟꯒꯨꯝꯕ ꯃꯈꯣꯡꯒꯨꯝꯕꯁꯤꯗꯤ ꯐꯖꯅ ꯇꯠꯂꯕꯅꯤ ꯐꯨꯕꯗ ꯑꯗꯨ ꯐꯖꯅꯁꯨ ꯂꯦꯞꯄ ꯉꯝꯗꯦ ꯐꯤꯕꯝ ꯑꯃꯗ ꯇꯧꯋꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯕ ꯃꯆꯥꯁꯦ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯂꯩꯃꯤꯟꯅꯗꯦ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯆꯥꯁꯤꯡꯒ ꯂꯩꯃꯤꯟꯅꯩ ꯃꯄꯥꯁꯦ ꯑꯗꯨꯒ ꯃꯃꯥꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯆꯥꯁꯤꯅꯁꯨ ꯃꯄꯥꯁꯦ ꯁꯨꯛꯌꯥ ꯌꯥꯗꯦ ꯃꯔꯝꯗꯤ ꯔꯨꯠ ꯀꯣꯁ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯃꯥꯒ ꯂꯩꯃꯤꯟꯅꯗꯕ ꯉꯁꯥꯏꯒꯤ ꯃꯄꯥꯗꯨꯅꯁꯨ ꯃꯆꯥꯗꯨꯗꯩꯗ ꯃꯤꯠꯌꯦꯡꯁꯦ ꯐꯖꯅ ꯌꯦꯡꯕꯗꯨ ꯉꯝꯗ꯭ꯔꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯁꯨ ꯃꯆꯥ ꯌꯥꯝꯃꯛꯈ꯭ꯔꯦ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯆꯥꯒꯤ ꯃꯊꯛꯇ ꯐꯣꯀꯁ ꯇꯧꯔꯛꯈ꯭ರೆ ꯑꯗꯒꯤ ꯑꯇꯣꯝꯕꯤꯅ ꯍꯥꯏꯕ ꯇꯥꯔꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯑꯈꯥꯕ ꯃꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝꯅ ꯑꯀꯟꯕ ꯃꯔꯤ ꯅꯨꯡꯁꯤꯅꯗꯕꯒꯤ ꯑꯀꯟꯕ ꯃꯔꯤꯁꯦ ꯃꯈꯣꯏꯗ ꯆꯦꯠꯂꯒ ꯂꯩꯌꯦ ꯑꯃꯅ ꯑꯅꯤꯁꯨꯕꯁꯤꯅ 2003 ꯁꯤꯗꯩꯗ ꯑꯩꯅ ꯎꯕꯁꯦ ꯅꯨꯄꯥ ꯑꯃꯁꯦ ꯃꯄꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤꯁꯦ ꯍꯥꯟꯅꯗꯧꯅ ꯀꯣꯏꯔꯒ ꯂꯥꯛꯄꯖꯥꯠꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ ꯃꯇꯝꯗꯨꯗꯗꯤ ꯀꯣꯏꯔꯦ ꯍꯥꯏꯕꯗꯤ ꯄꯥꯎ ꯇꯥꯗꯦ ꯑꯗꯨꯕꯨ ꯃꯃꯥꯡꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯗꯨꯝ ꯑꯩꯅ ꯇꯥꯈꯤꯕ ꯈꯔ ꯂꯩ ꯑꯗꯣ ꯁꯤꯁꯨ ꯃꯆꯥ ꯑꯅꯤꯅꯤ ꯅꯨꯄꯥ ꯑꯅꯤꯅꯤ ꯑꯗꯣ ꯑꯍꯟꯁꯦ ꯃꯄꯥꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕ ꯀꯔꯤꯒꯤ ꯃꯔꯝꯅ ꯌꯥꯗ꯭ꯔꯤꯅꯣꯅ ꯊꯤꯒꯠꯄ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯃꯥꯁꯤꯗ ꯑꯗꯨꯃꯛ ꯈꯔ ꯊꯤꯅ ꯇꯧꯕꯤꯕ ꯃꯄꯥꯁꯤꯅ ꯑꯗꯨꯒ ꯃꯥꯁꯦ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯕꯗꯣ ꯑꯇꯣꯞꯄ ꯑꯦꯐꯤꯌꯔ ꯂꯩꯕꯗꯨꯅ ꯃꯔꯝꯅ ꯃꯆꯥꯁꯤꯅ ꯃꯄꯥꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕ ꯍꯣꯏ ꯃꯄꯥꯗꯨꯅ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯏꯖꯨꯀꯦꯁꯟꯒꯤ ꯑꯗꯒꯤ ꯐꯤꯔꯣꯟꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯋꯥꯠꯍꯟꯗꯦ ꯑꯗꯨ ꯍꯥꯏꯗꯨꯅꯁꯨ ꯉꯁꯥꯏꯒꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯑꯦꯇꯦꯆꯃꯦꯟꯗꯣ ꯏꯃꯨꯡ ꯑꯃꯗ ꯃꯄꯥ ꯑꯃꯒ ꯃꯆꯥ ꯑꯃꯒ ꯂꯩꯅꯕ ꯃꯔꯤꯁꯤꯗꯤ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯁꯤ ꯏꯚꯟ ꯑꯩꯅ ꯄꯨꯅꯦꯗ ꯂꯥꯛꯑ ꯃꯇꯨꯡꯗꯁꯨ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕ ꯀꯥꯟꯗ ꯃꯆꯥꯁꯤꯅ ꯃꯄꯥꯁꯦ ꯍꯥꯠꯅꯤꯡꯕꯒꯤ ꯐꯤꯕꯝ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯣꯏ ꯄꯩꯁꯥꯒꯨꯝꯕ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤꯗꯤ ꯃꯄꯥꯅ ꯁꯨꯝ ꯇꯧꯕꯅꯤ나 ꯀꯟꯅ ꯍꯥꯏꯕꯁꯨ ꯍꯦꯛ ꯉꯝꯗꯕ ꯑꯗꯨꯕꯨ ꯃꯥꯏ ꯋꯥꯈꯟꯗꯗꯤ ꯌꯥꯝꯅ ꯑꯈꯥꯕ ꯃꯔꯤꯗꯨ ꯂꯩꯕꯅꯤꯅ ꯃꯄꯥꯁꯤꯗꯩꯗ ꯃꯥꯅ ꯅꯨꯡꯁꯤꯕꯁꯦ ꯁꯨꯡꯐꯥꯎ ꯍꯦꯛ ꯐꯥꯎꯗꯕ ꯑꯗꯨ ꯁꯨꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩ ꯑꯗꯨ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅ ꯏꯁꯣꯔꯕꯨ ꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯏꯐꯤꯁꯤꯌꯟꯗ ꯌꯦꯡꯉꯒꯗꯤ 6ꯇ ꯃꯆꯥꯁꯤꯡꯗ ꯇꯝꯕꯤꯕꯁꯤꯗ ꯍꯥꯏꯕꯁꯦ ꯑꯉꯥꯡꯁꯥ ꯅꯃꯥ ꯅꯄꯥꯅ ꯍꯥꯏꯕ ꯏꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯍꯥꯟꯕꯗ ꯌꯦꯡꯉꯗ ꯑꯍꯥꯟꯕ ꯚꯔꯁꯇꯨꯗ ꯑꯗꯨꯒ ꯃꯗꯨ ꯏꯜꯂꯨ ꯍꯥꯏꯕꯁꯤꯗ ꯂꯣꯏꯗꯦ ꯏꯟꯕꯁꯦ ꯀꯅꯥꯗ ꯏꯟꯒꯗꯕꯅꯣ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯄ꯭ꯔꯚꯨꯗ ꯑꯣꯏꯒꯗꯕꯅꯦꯕ ꯃꯔꯝꯗꯤ ꯃꯁꯤ ꯆꯨꯝꯃꯤ ꯍꯥꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯃꯥꯁꯦ ꯇꯁꯦꯡꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯆꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯃꯆꯥꯗꯨꯅ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕꯅꯤ ꯐꯣꯟꯗꯒꯤ ꯑꯣꯏꯔꯦ ꯀꯔꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯈꯟꯕꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯋꯥꯡꯅ ꯈꯟꯕꯁꯨ ꯃꯈꯣꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯉꯝꯃꯦ ꯏꯚꯟ ꯑꯩꯈꯣꯏ ꯐꯥꯎꯕ ꯃꯣꯏꯅ ꯀꯔꯦꯛ ꯇꯧꯕ ꯍꯧꯖꯤꯛꯇꯤ ꯍꯧꯔꯕꯅꯦꯕ ꯑꯗꯣ ꯃꯔꯛꯁꯤꯗꯩꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯅ ꯑꯍꯥꯟꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯄꯥꯗꯨꯅ ꯃꯆꯥꯗꯨ ꯊꯤꯅ ꯐꯨꯕꯤꯕꯒꯤ ꯃꯇꯥꯡꯗꯣ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯀꯩꯅꯣꯗꯤ ꯁꯦꯝ ꯆꯦꯞꯇꯔꯗꯨꯗ ꯏꯐꯤꯁꯤꯌꯟꯒꯤ 6ꯒꯤ 3ꯗ ꯑꯩꯈꯣꯏꯅ ꯌꯦꯡꯉꯒꯗꯤ ꯑꯉꯥꯡꯁꯤꯡ ꯋꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯁꯦ
ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯎ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯥꯎꯅꯤꯡꯕ ꯃꯑꯣꯡꯗ ꯃꯈꯣꯏꯕꯨ ꯄꯦꯟꯗꯕ ꯃꯑꯣꯡꯗ ꯋꯥꯔ ꯑꯣꯏꯗꯕꯅꯤ ꯃꯈꯣꯏꯕꯨ ꯁꯥꯎꯅꯕꯒꯤ ꯃꯑꯣꯡꯗ ꯋꯥꯔ ꯑꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯃ ꯑꯩꯈꯣꯏꯗꯁꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯇꯝꯕꯤ ꯃꯄꯥꯁꯥ ꯅꯈꯣꯏꯒꯤ ꯅꯆꯥꯁꯤꯡꯕꯨ ꯑꯔꯪꯅꯅ ꯁꯤꯡꯅꯒꯅꯨ ꯍꯥ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯔꯪꯅꯒꯅꯨ ꯍꯥꯏꯗꯅ ꯑꯗꯨꯅ ꯃꯗꯨꯒꯤ ꯄꯣꯏꯟꯗꯣ ꯑꯩꯈꯣꯏ ꯃꯄꯥꯁꯤꯡꯅ ꯑꯌꯥꯝꯕꯁꯤꯡꯅ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤ ꯋꯥꯔꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯋꯥꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯩꯅꯁꯨ ꯃꯗꯨꯗꯒꯤ ꯇꯝꯕ ꯐꯪꯕꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯃꯥꯁꯦ ꯇꯤꯟ ꯑꯦꯖ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯕꯅꯦ ꯍꯧꯖꯤꯛ ꯃꯥꯁꯦ 14ꯅꯤ ꯑꯗꯨꯅ ꯆꯔꯆꯀꯤ ꯒ꯭ꯔꯨꯞꯇ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯌꯥꯎꯕ ꯂꯩ ꯑꯗꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯌꯥꯎꯕ ꯂꯩ ꯃꯣꯏꯒ ꯍꯦꯛ ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯥꯃꯤꯟꯅꯅꯤꯡꯕꯒꯨꯝꯕ ꯑꯗꯨꯅ ꯃꯤ ꯑꯇꯣꯞꯄꯅ ꯌꯦꯡꯕ ꯀꯥꯟꯗ ꯁꯤ ꯑꯉꯥꯡꯁꯤꯅ ꯀꯩꯒꯤꯅꯣ ꯄꯥꯔꯇꯤꯀꯨꯂꯔ ꯐꯦꯃꯤꯂꯤ ꯑꯃꯈꯛꯇꯪꯗ ꯄꯥꯔꯇꯤꯀꯨꯂꯔ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯃꯈꯛꯇꯪꯗ ꯅꯨꯄꯤ ꯑꯃꯈꯛꯇꯗ ꯅꯨꯄꯥ ꯑꯃꯈꯛꯇꯗ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯇꯗ ꯃꯃꯥꯟꯅꯕ ꯑꯃꯈꯛꯇꯗ ꯋꯥꯔꯤ ꯁꯥꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯑꯩꯅ ꯍꯥꯏ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯗꯤ ꯌꯥꯝ ꯐꯔꯦ ꯑꯩꯅ ꯈꯜꯂꯝꯗꯕ ꯌꯥꯏ ꯑꯗꯨ ꯅꯣꯏꯅ ꯎꯔꯒꯗꯤ ꯃꯗꯨ ꯑꯩ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯗ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅꯁꯨ ꯑꯣꯕꯖꯔꯕ ꯇꯧꯕ ꯍꯧꯋꯦ ꯑꯗꯩꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔ ꯃꯇꯨꯡꯗ ꯁꯨꯝ ꯇꯧꯕꯗꯒꯤꯗꯤ ꯑꯩꯅꯁꯨ ꯈꯔ ꯊꯦꯡꯅꯔꯛꯄ ꯈꯔ ꯂꯩꯕꯗꯒꯤꯗꯤ ꯑꯩꯅ ꯍꯥꯏ ꯅꯣꯡꯃ ꯁꯟꯗꯦ ꯄꯨꯟꯕ ꯃꯇꯝꯗ ꯏꯆꯥꯅꯨꯄꯥꯒꯤ ꯃꯤꯡꯁꯦ ꯔꯥꯏꯟ ꯀꯧꯋꯦ ꯔꯥꯏꯟ ꯉꯁꯤꯅꯦ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯒꯅꯨꯀꯣ ꯍꯥꯏꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯑꯩ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯒꯦ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏ ꯑꯩꯅ ꯁꯥꯎꯅꯕ ꯍꯥꯏꯗꯦꯕ ꯑꯗ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯒꯦ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯐꯧꯁꯨ ꯃꯥ ꯑꯗꯨꯝ ꯃꯥ ꯂꯩꯊꯣꯛꯅꯕꯗꯤ ꯍꯣꯠꯅꯩ ꯑꯩ ꯁꯨꯝ ꯌꯦꯡꯉꯝꯅꯤꯀꯣ ꯃꯌꯥꯝ ꯐꯝꯕꯁꯤꯗ ꯑꯩꯈꯣꯏ 50-60 ꯐꯝꯕꯁꯤꯗ ꯃꯔꯛꯁꯤꯗꯩꯗ ꯌꯦꯡꯕꯅꯤ ꯑꯗꯨꯝ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯤ ꯑꯇꯣꯞꯄꯗꯨꯅꯗꯤ ꯈꯪꯗꯕꯅꯤna ꯃꯥꯏ ꯃꯇꯨꯡꯗ ꯍꯦꯛ ꯆꯠꯄ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯑꯗꯨꯝ ꯇꯧꯕ ꯃꯥꯁꯤꯅꯁꯨ ꯑꯗꯨꯝ ꯑꯩꯁꯤ ꯌꯦꯡꯉꯤ ꯏꯄꯥꯅ ꯍꯥꯏꯈꯤꯕꯗꯣ ꯍꯥꯏꯔꯒ ꯀꯤꯊꯤ ꯀꯤꯔꯨꯝꯗꯤ ꯇꯧꯔꯒ ꯑꯗꯨꯝ ꯌꯦꯡꯖꯕ ꯑꯗꯨꯕꯨ ꯍꯦꯛ ꯂꯩꯊꯣꯛꯄꯗꯤ ꯉꯝꯗꯕ ꯃꯁꯦ ꯑꯩꯒꯤ ꯈꯛꯇꯒꯤ ꯁꯥꯏꯠ ꯅꯠꯇꯦꯕ ꯃꯥꯒꯤꯁꯨ ꯆꯦꯂꯦꯟꯖ ꯑꯃꯅꯦꯕ ꯑꯩꯒꯤꯁꯨ ꯆꯦꯂꯦꯟꯖ ꯑꯃꯅꯦꯕ ꯑꯇꯣꯞꯄ ꯑꯃꯗꯒꯤ ꯁꯥꯐꯨ ꯑꯃ ꯂꯥꯛꯏꯕꯅꯤꯅ ꯃꯔꯛꯁꯤꯗꯩꯗ ꯌꯨꯝꯗ ꯌꯧꯔꯀꯥꯟꯗ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟꯁꯦ ꯐꯖꯅ ꯇꯧꯔꯦ ꯁꯤꯅꯤ ꯃꯔꯝꯁꯦ ꯃꯤꯅ ꯅꯪꯒꯤ ꯃꯔꯝꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯎꯕꯁꯨ ꯍꯣꯏ ꯌꯥꯏꯗꯅ ꯑꯩ ꯆꯔꯆ ꯑꯃꯗ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯣ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯃꯗꯨ ꯑꯩꯒꯤꯗꯃꯛꯇꯁꯨ ꯃꯤꯡꯆꯠ ꯊꯤ ꯅꯪꯒꯤꯗꯃꯛꯇꯁꯨ ꯃꯗꯨ ꯐꯔꯣꯏ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯅ ꯅꯪꯒꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯗꯔꯀꯥꯔ ꯇꯥꯏ ꯑꯟꯗꯔꯁꯇꯦꯟ ꯇꯧꯁꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯐꯖꯅ ꯍꯥꯏꯌꯦꯕ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯕꯥꯏꯕꯜ ꯁ꯭ꯇꯗꯤ ꯆꯠꯂꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯀꯤꯂꯣꯃꯤꯇꯔ 10-12 ꯂꯥꯞꯄ ꯖꯒꯥ ꯑꯃꯗ ꯑꯩꯗꯤ ꯃꯥꯁꯦ ꯇ꯭ꯌꯨꯁꯟ ꯆꯠꯂꯒ ꯍꯜꯂꯛꯄꯁꯦ ꯑꯩꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯉꯟꯅ ꯆꯠꯀꯦꯅ ꯈꯜꯂꯕꯅꯤ ꯃꯥ ꯄꯨꯕꯒꯤ ꯄ꯭ꯂꯥꯟ ꯂꯩꯇꯦ ꯃꯥ ꯇ꯭ꯌꯨꯁꯟ ꯆꯠꯈꯤꯕꯅꯤꯅ ꯍꯜꯂꯛꯑꯒꯗꯤ ꯐꯔꯛ ꯇꯥꯅꯤ ꯑꯩ ꯃꯥ ꯉꯥꯏꯔꯔꯣꯏꯒꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯇꯧꯕꯗ ꯈꯤꯇꯪ ꯑꯇꯣꯞꯄꯁꯤꯡꯒ ꯃꯦꯝꯕꯔꯁꯤꯡꯒ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯇꯧꯕꯗ ꯈꯤꯇꯪ ꯊꯦꯡꯕꯗꯒꯤ ꯃꯥ ꯂꯥꯛꯑꯦ 3:30 ꯇꯥꯁꯟꯈ꯭ꯔꯦ ꯃꯥ 3:53-50 ꯁ꯭ꯋꯥꯏ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨ 3:30 ꯌꯧꯔꯦ ꯑꯗꯩ ꯕꯕꯥ ꯀꯗꯥꯏꯗꯅꯣ ꯇ꯭ꯌꯨꯁꯟ ꯉꯁꯤ ꯕꯥꯏꯕꯜ ꯁ꯭ꯇꯗꯤꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯪꯉꯦ ꯃꯥꯁꯤ ꯂꯥꯛꯅꯤꯡꯕꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗꯨ ꯂꯥꯛꯑꯦ ꯑꯗꯨ ꯑꯩ ꯄꯨꯅꯤꯡꯗꯕ ꯅꯠꯇꯦ ꯄꯨꯅꯤꯡꯉꯤ ꯄꯨꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯔꯄꯁꯂꯤ ꯃꯥꯁꯦ ꯉꯁꯤꯁꯦ ꯑꯩ ꯄꯨꯔꯣꯏ ꯍꯥꯏꯗꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯦꯞꯄꯦ ꯑꯗꯨꯒ ꯃꯔꯝꯁꯨ ꯑꯩꯅ ꯄꯤꯒꯦ ꯃꯥ ꯍꯪꯉꯛꯑꯒꯗꯤ ꯍꯥꯏꯕꯁꯦ ꯑꯩꯁꯦ ꯄ꯭ꯔꯤꯄꯦꯌꯔ ꯐꯖꯅ ꯇꯧꯔ ꯂꯩꯔꯦ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯀꯃꯥꯏꯅ ꯍꯥꯏꯒꯦꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯆꯠꯂꯣꯏꯗꯣꯏꯁꯦ ꯍꯪꯕꯁꯦ ꯍꯪꯉꯛꯑꯦ ꯀꯔꯤ ꯈꯨꯝꯕꯤꯌꯦ ꯑꯗ ꯑꯩꯅ ꯍꯥꯏ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯥꯏꯗꯦ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕꯒꯤ ꯃꯔꯝꯗ ꯅꯪ ꯄꯨꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯗꯦ ꯉꯔꯥꯡ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯂꯩꯔꯁꯨ ꯉꯔꯥꯡꯗ ꯍꯥꯏꯗꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯥ ꯑꯃ ꯁꯨꯃꯤꯠ ꯀꯧꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯋꯦ ꯃꯥꯒ ꯑꯩꯒ ꯆꯠꯂꯅꯤ ꯃꯥꯗꯣ ꯃꯊꯟꯇ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯅꯤ ꯆꯨꯝꯁꯨ ꯆꯨꯝꯃꯦ ꯑꯩ ꯆꯤꯟꯊꯤꯕꯁꯨ ꯅꯠꯇꯦ ꯃꯥꯗꯣ ꯗꯨꯀꯥꯟꯗ ꯑꯉꯥꯡꯗꯣ ꯊꯕꯛ ꯇꯧꯕ ꯑꯉꯥꯡꯅꯦ ꯃꯥꯒꯤꯗꯣ ꯆꯠꯃꯤꯟꯅꯅꯤꯡꯉꯥꯏ ꯐꯔꯛ ꯇꯥꯕꯗꯒꯤ ꯃꯥꯗꯣ ꯃꯣꯏꯒꯤ ꯑꯇꯣꯞꯄꯗꯣ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕꯥꯏꯕꯜ ꯁ꯭ꯇꯗꯤ ꯇꯧꯔꯤꯕ ꯐꯦꯃꯤꯂꯤꯗꯨꯒ ꯃꯥꯒ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯑꯗꯨꯕꯨ ꯆꯠꯄ ꯀꯟꯗꯤꯁꯟꯗꯨ ꯐꯔꯛ ꯇꯥꯕꯒꯤ ꯃꯔꯝꯅ ꯃꯥꯗो ꯑꯩꯅ ꯄꯨꯔꯒ ꯆꯠꯂꯅꯤ ꯅꯪ ꯂꯩꯍꯧꯔꯣ ꯍꯥꯏꯗꯅ ꯍꯥꯏ ꯑꯗꯣ ꯃꯔꯛꯁꯤꯗꯩꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕ ꯄꯣꯏꯟꯠꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯊꯣꯛꯄ ꯃꯇꯝꯁꯤꯗꯩꯗ ꯑꯟꯗꯔꯁꯇꯦꯟ ꯇꯧꯃꯤꯟꯅꯕ ꯑꯗꯨꯒ ꯑꯉꯥꯡꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯀꯔꯤꯅೋ ꯑꯗꯨꯒ ꯑꯩꯅ ꯅꯪꯅ ꯇꯧꯔꯤꯗꯨ ꯁꯣꯏꯔꯦꯀꯣ ꯍꯥꯏꯗꯨꯅ ꯁꯥꯎꯔꯒ ꯐꯨꯖꯜꯂꯨ ꯇꯥꯔꯒꯗꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅꯤ ꯉꯁꯥꯏꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯨꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯆꯠꯅꯕꯤꯗ ꯃꯄꯥꯁꯤ ꯈꯔ ꯑꯗꯨꯝ ꯁꯥꯎꯒꯜꯂꯦ ꯑꯌꯥꯝꯕꯗ ꯑꯩꯅ ꯁꯨꯝ ꯈꯪꯕ ꯃꯇꯝꯗ ꯏꯚꯟ ꯁꯥꯎꯒꯟꯗꯕꯁꯨ ꯂꯩ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡꯅ ꯑꯌꯥꯝꯕ ꯁꯥꯎꯒꯜꯂꯦ ꯑꯗꯨꯅ ꯃꯃꯥꯁꯤꯡꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯍꯥꯏꯕꯁꯦ ꯅꯄꯥ ꯇꯥꯔꯗꯤꯀꯣ ꯅꯄꯥ ꯈꯪꯉꯗꯤꯀꯣ ꯍꯥꯏꯕꯁꯤꯅꯦꯕ ꯍꯣꯏ ꯑꯩꯅ ꯈꯪꯉꯛꯄꯗꯁꯨ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯆꯞ ꯆꯥꯅ ꯍꯥꯏꯌꯦꯕꯁꯦ ꯊꯥꯁꯨ ꯊꯥꯏ ꯕꯕꯥꯅ ꯈꯨꯄꯥꯛꯅꯒ ꯊꯥꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯐꯨꯔꯛꯇꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯗꯨꯝ ꯐꯨꯔꯛꯑꯦꯕ ꯋꯥꯔꯛꯄꯁꯦ ꯑꯌꯥꯝꯕꯅ ꯌꯥꯔꯛꯇ꯭ꯔꯀꯥꯟꯗ ꯃꯃꯥꯅ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯃꯄꯥꯗ ꯇꯥꯏꯅꯔꯒ ꯃꯄꯥꯁꯤꯅ ꯙꯣꯞ ꯇꯧꯔꯛꯄꯁꯤꯅꯦꯕ
ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯊꯕꯛ ꯇꯧꯏ ꯑꯩꯁꯨ ꯊꯕꯛ ꯇꯧꯏ ꯃꯇꯝꯁꯦ ꯑꯗꯨꯝ ꯐꯔꯛ ꯇꯥꯕ ꯃꯇꯝꯁꯦ ꯐꯖꯅ ꯄꯤꯕ ꯉꯝꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯗꯁꯨ ꯉꯁꯥꯏꯒꯤ ꯒꯦꯞ ꯑꯃ ꯏꯃꯣꯁꯅꯦꯜ ꯑꯦꯇꯦꯆꯃꯦꯟꯠꯒꯤ ꯒꯦꯞꯁꯤ ꯂꯩꯔꯛꯄ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡꯁꯤꯡꯁꯤ ꯏꯁꯣꯔꯒꯤ ꯂꯝꯕꯤꯗ ꯑꯃꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯁꯤꯗ ꯀꯃꯥꯏꯅ ꯃꯍꯩ ꯌꯥꯟꯒꯗꯒꯦ ꯀꯃꯥꯏꯅ ꯃꯤ ꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯦꯝꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤꯗꯃꯛꯁꯨ ꯆꯦꯂꯦꯟꯖꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯑꯍꯥꯟꯕꯗ ꯍꯧꯕꯗ ꯍꯥꯏꯖꯕꯁꯦ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯗꯨꯒꯤ ꯑꯔꯣꯏꯕꯒꯤ ꯑꯍꯨꯝꯁꯨꯕ ꯄꯣꯏꯟꯠꯇꯨꯒꯤ ꯀꯣꯏꯁꯟꯗꯨꯗ ꯑꯉꯥꯡꯁꯤꯡꯁꯦ ꯆꯨꯝꯊꯣꯛꯄꯤꯁꯦ ꯅꯨꯡꯁꯤꯅ ꯆꯨꯝꯊꯣꯛꯄꯤꯕ ꯍꯥꯏꯕꯁꯦ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯌꯦꯛꯅꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯆꯨꯝꯊꯣꯛꯄ ꯅꯠꯇꯕ ꯌꯦꯛꯅꯕꯒꯤ ꯃꯑꯣꯡꯗ ꯉꯁꯥꯏꯒꯤ ꯃꯄꯥꯗꯨꯅ ꯐꯨꯈꯤꯕꯗꯣ ꯑꯗꯨꯗꯤ ꯍꯥ ꯂꯧꯔꯔꯣꯏꯕ ꯑꯉꯥꯡꯗꯨꯅ ꯑꯩ ꯑꯗꯨꯅ ꯁꯥꯎꯅꯤꯡꯕꯗꯨꯅ ꯊꯃꯣꯏꯗ ꯑꯈꯥꯕꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯁꯨꯡꯂꯧ ꯂꯧꯅꯤꯡꯉꯔꯣꯏꯕ ꯑꯉꯥꯡꯗꯨꯅ ꯍꯣꯏ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗ ꯌꯦꯡꯉꯒꯗꯤ ꯂꯨꯛꯇ ꯑꯩꯈꯣꯏꯅ ꯌꯦꯡꯉꯒꯗꯤ ꯑꯣꯛꯇꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯄꯥꯟꯗꯝ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯇꯥꯡꯀꯛ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯏꯗ ꯃꯆꯥꯁꯤꯅ ꯐꯠꯇꯕ ꯃꯈꯩ ꯇꯧꯒꯩ ꯇꯧꯔꯒ ꯃꯄꯥꯁꯤꯗꯒꯤ ꯑꯩ ꯁꯣꯇꯣꯛꯄꯤꯔꯣ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯒ ꯃꯥꯡꯍꯜꯂꯨꯔꯒ ꯅꯨꯄꯤꯗ ꯑꯉꯥꯡꯗ ꯆꯥꯕ ꯊꯛꯄ ꯂꯣꯏꯅ ꯇꯧꯔꯒ ꯍꯜꯂꯀꯥꯟꯗ ꯃꯄꯥꯁꯤꯅ ꯁ꯭ꯇꯤꯜ ꯑꯗꯨꯝ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅ ꯃꯥꯁꯦ ꯀꯧꯁꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯁ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯆꯥꯗꯣ ꯁꯤꯗꯤ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯥꯒꯤ ꯕ꯭ꯔꯗꯔꯗꯨꯗ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯨꯗ ꯑꯃꯨꯛ ꯍꯥꯏ ꯑꯁ ꯅꯪꯒꯤ ꯅꯌꯥꯝꯕ ꯅꯅꯥꯎꯁꯦ ꯃꯥꯡꯉꯨꯔꯕꯅꯤ ꯁꯤꯗꯤ ꯍꯜꯂꯛꯑꯦꯅꯦ ꯑꯔꯩꯕ ꯄꯨꯊꯣꯔꯛꯑꯣꯅꯦ ꯃꯥꯁꯤ ꯂꯧꯁꯤꯟꯕꯤꯁꯤꯅꯦ ꯍꯥꯏꯗꯅ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯥꯗꯨꯅ ꯐꯅ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯁꯨ ꯁꯣꯜꯂꯕꯁꯨ ꯋꯥꯔꯕꯁꯨ ꯇꯥꯔꯕꯁꯨ ꯃꯥꯡꯂꯕꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯂꯩꯔꯒ ꯆꯦꯜꯂꯒ ꯃꯆꯥꯗꯨꯕꯨ ꯂꯧꯁꯤꯟꯕꯤꯕ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯃꯄꯥꯗꯨꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄꯒ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯗꯨꯅ ꯃꯄꯥꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯗꯣ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯇꯝꯃꯦ ꯑꯗꯨꯒꯨꯝꯂꯕ ꯃꯆꯠ ꯃꯑꯣꯡ ꯑꯗꯨꯒ ꯇꯝꯕꯤꯕꯗꯣ ꯑꯩꯈꯣꯏꯅꯁꯨ ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯗꯩꯗ ꯇꯝꯁꯦ ꯑꯗꯨꯅꯅꯤ ꯉꯁꯥꯏꯒꯤ ꯏꯟꯇ꯭ꯔꯗꯛꯁꯟꯗ ꯅꯨꯄꯤꯒꯤ ꯃꯄꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯗꯨꯅ ꯃꯄꯥ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯗ ꯐꯣꯀꯁ ꯇꯧꯒꯗꯕ ꯑꯩꯒꯤ ꯅꯨꯄꯤꯗ ꯐꯣꯀꯁ ꯇꯧꯒꯗꯕꯗꯣ ꯇꯧꯗꯗꯨꯅ ꯑꯇꯣꯞꯄꯗ ꯆꯠꯈ꯭ꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯣ ꯂꯩꯈꯥꯗ ꯂꯩꯈꯣꯝꯗ ꯇꯥꯗꯨꯅ ꯃꯥꯡꯒꯅꯤ ꯍꯥꯏꯕ ꯄꯣꯏꯟꯠꯇꯣ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯝ ꯑꯣꯖꯥꯒ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯖꯕꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯤ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯥꯎꯔꯒ ꯍꯥꯏꯗꯤ ꯃꯆꯥꯈꯩꯁꯤꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯤꯁꯦ ꯃꯈꯣꯏꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯆꯩꯁꯟꯕ ꯐꯨꯕꯤꯕ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯕ ꯂꯥꯎꯍꯠꯄꯤꯕ ꯑꯗꯒꯤ ꯑꯀꯥꯝꯄꯦꯠ ꯊꯥꯔꯒ ꯆꯩꯕꯒꯤ ꯃꯍꯨꯠꯇꯩꯁꯤꯗ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯐꯖꯅ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯋꯥꯍꯩꯁꯤ ꯐꯖꯕ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯐꯖꯅ ꯈꯪꯇꯣꯛꯄꯤꯕ ꯏꯆꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯩꯅ ꯀꯔꯤ ꯁꯣꯏꯕ ꯂꯩꯒꯦ ꯍꯥꯏꯕꯁꯤꯁꯨ ꯆꯦꯛ ꯇꯧꯖꯕ ꯑꯃ ꯃꯊꯧ ꯇꯥꯕꯗꯣ ꯋꯥꯍꯩꯁꯤꯗ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯣ ꯑꯩꯅ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯩꯁꯤꯗ ꯑꯩꯅ ꯑꯣꯖꯥꯗꯒꯤ ꯈꯪꯖꯅꯤꯡꯕ ꯑꯃꯇꯪꯒ ꯍꯥꯏꯖꯒꯦ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡꯁꯤ ꯋꯥꯔꯛꯄꯤꯕꯗ ꯃꯃꯥ ꯃꯄꯥꯅꯗꯤ ꯃꯆꯥꯁꯤꯡꯁꯤ ꯐꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯔꯤꯅꯦꯕ ꯑꯗꯨꯒ ꯃꯁꯤ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯕꯁꯤꯗꯩꯁꯤꯗ ꯂꯧꯁꯟꯖꯕꯗ ꯃꯃꯥ ꯃꯄꯥꯅ ꯆꯨꯝꯊꯣꯛꯄꯤꯕꯁꯤ ꯂꯧꯁꯟꯖꯕ ꯃꯇꯝꯁꯤꯗꯩꯗ ꯃꯆꯥꯁꯤꯡꯁꯤꯗ ꯀꯗꯥꯏ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯀꯥꯟꯅꯖꯕꯒꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯃꯔꯝꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯍꯨꯟꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯍꯨꯟꯕ ꯃꯇꯝꯗ ꯒ꯭ꯔꯥꯎꯟꯁꯤ ꯐꯖꯅ ꯇꯛꯈꯥꯏꯗ꯭ꯔꯒꯗꯤ ꯅꯩꯈꯥꯏꯗ꯭ꯔꯒꯗꯤ ꯂꯧ ꯍꯨꯟꯒꯦꯔꯥ ꯀꯔꯤ ꯍꯨꯟꯒꯦꯔꯥ ꯍꯥꯟꯅ ꯂꯧ ꯁꯝꯄꯣꯛ ꯈꯣꯏꯔꯅꯤ ꯁꯝꯄꯣꯛ ꯈꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯁꯤꯡ ꯍꯥꯞꯆꯤꯜꯂꯅꯤ ꯎꯀꯥꯏ ꯇꯛꯑꯅꯤ ꯄꯥꯝꯕꯦꯟ ꯅꯩꯔꯅꯤ ꯃꯇꯨꯡꯗ ꯀꯣꯟꯅ ꯂꯧ ꯊꯥꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯧ ꯍꯨꯟꯒꯦꯔꯥ ꯇꯧꯕꯅꯤ ꯑꯗꯨꯅ ꯏꯆꯥ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯑꯉꯥꯡꯁꯤ ꯀꯔꯤ ꯀꯟꯗꯤꯁꯟꯗ ꯂꯩꯒꯦ ꯍꯥꯏꯕꯁꯤꯃ ꯑꯣꯚꯔꯚꯤꯌꯨ ꯑꯃ ꯌꯦꯡꯕ ꯑꯃ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯇꯥꯏꯕ ꯃꯗꯨ ꯈꯪꯗ꯭ꯔꯤꯐꯥꯎꯗꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯍꯦꯛ ꯀꯩꯅꯣꯝ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯔꯤꯌꯦꯛꯁꯟꯁꯦ ꯀꯃꯥꯏꯅ ꯂꯥꯛꯀꯦ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯎꯒꯅꯦꯕ ꯃꯥꯒꯤ ꯔꯤꯌꯦꯛꯁꯟꯗꯨ ꯎꯕ ꯀꯥꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯪꯒꯅꯤ ꯑꯉꯥꯡꯁꯦ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡꯉꯦꯍꯦ ꯅꯠꯇ꯭ꯔꯒꯅ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯦꯄꯤ ꯃꯨꯠꯇ ꯂꯩꯍꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯍꯥꯏꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯣ ꯑꯩꯈꯣꯏꯅ ꯈꯪꯗꯅ ꯉꯁꯥꯏꯒꯤ ꯃꯤꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨ ꯈꯛꯇꯪ ꯂꯧꯕ ꯅꯠꯇꯕ ꯑꯩꯅꯁꯨ ꯑꯃꯨꯛ ꯌꯦꯡꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯤꯑꯦꯕ ꯃꯥꯅ ꯍꯥꯏꯁꯦ ꯆꯨꯝꯃꯤꯕ꯭ꯔꯥ ꯃꯤꯅ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯑꯗꯨ ꯈꯪꯗꯅ ꯍꯦꯛꯇ ꯄꯉꯥꯡ ꯉꯥꯡꯉꯒ ꯊꯥꯔꯨꯔꯒꯗꯤ ꯑꯩꯅ ꯇꯧꯁꯨ ꯇꯧꯗꯅ ꯍꯥꯏꯔ ꯃꯥ ꯁꯥꯎꯒꯠꯂꯛꯀꯅꯦꯕ ꯑꯗꯩꯗꯤ ꯃꯗꯨ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯊꯣꯛꯑꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯒ꯭ꯔꯥꯎꯟ ꯂꯦꯚꯦꯜꯗ ꯆꯦꯛ ꯇꯧꯕ ꯑꯃ ꯀꯗꯥꯏꯐꯥꯎ ꯆꯨꯝꯃꯤ ꯀꯗꯥꯏꯐꯥꯎ ꯂꯥꯜꯂꯤ ꯀꯔꯝꯕ ꯁꯤꯆꯨꯋꯦꯁꯟꯗ ꯂꯩꯔꯤ ꯑꯩ ꯏꯆꯥꯁꯤꯅ ꯌꯦꯡꯉꯤꯁꯤꯅ ꯀꯔꯤ ꯋꯦꯕꯁꯥꯏꯠ ꯆꯪꯉꯤꯕꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯣꯏ ꯄꯥꯁꯋꯥꯔꯗꯁꯤ ꯂꯧꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯆꯦꯛ ꯇꯧꯕ ꯑꯃ ꯍꯥꯏꯕꯁꯤꯁꯨ ꯗꯔꯀꯥꯔ ꯇꯥꯏ
mama mapana angangsingse ozakpa Hoi. haidi chumthokpiba matamsida aigi angangji thamoisda judi phaujadoineba aigi ima ipana engonda ngangbiba yengjanbirise moi toina hayaba haidi yamna rebellious oiganba angang mayam hojik youth adolescents mayam thok leiri dana aduna mokoida kitang maja karaida chatlino haidi yengjanbiba adai magi mafamda phone nung paiba daisida yengjallaga haidi akoina din nungshibagi yengjanbiraga haibiriba no yam phone da tum paiganu game tum sanabdu tawganu lailaisu patho afabagi kainosda harineba akoigi wakhalondadi do moina khanbaje mogi attitude da uthorokpaje kaino arakanda ai pu yam yengjalli moina khongthang khudingi yengjalli noina yam yengjalla tadi aina hena dum lam henge haibagi ai hen gamna hela yam aggressive orakpado adomaina simyamje phaugan bra khangde hojikhangi generation gi angang je do makhoi mafamda o imana ipana age akhoi elder singna akhoi bu sumthok piriji akhoi bu phaning bagini ko haibse mogi thamoida jo khangjaraga oi chachaba ma thau tai adugi khangna bai matang se na point am khatang hapchaning masi ken hadi ngasai gi friend gi role do marup gi role se yamna choba thodang am oi bai tare se da karigum bakanda mama su yaudaba mapa atopa kanamta yaudabeda angang duga mapa siga mari se pharak tab ta de tuinna tungana puthoga achikpa jaga amada natraga movie theater chakera yamna friendly circle oi jaga amda pubiraga yamna open oina ma se mood se dum khara nuai halaga open oina adumak same saraga magi mong matau se mana pamba se karino haibuduma adum tawba khoina madadaida si tawgadabi haidana khoi gi wahide sungai haidaba adumak ta bai tare mana tawbo pamba mong se adumak akhoina khangdokpa tasanba aduga mongonda tasena kari phauri haibasima akhoida khangdokpa adugi matungda tapna ichanupa akhoina nakhoibu nuksibisi namaga igina nangbu nuksibisi suki matik nuksi aduna nangna pamba makhaido khoi tawna bu honage ado nangse akhoina manghanba pamde aduna akhoina haibu khudingmak se chumni haiba leitaba yai nangi wakhanda adubu akhoina phattanabagi damakta nang haiba natte nungsibagi damak haibani haibasima adumu sauraga haiba nattaba nungsiba mongda as a friend marup amo oina yamna soft oina nungsiba mongda tapna haibiba maru oina khwaidagi mapa ama oibada quality magi gun se darkar lai se macha sibu correct tawbada sumthokpada achumba lamida puraknabai damak darkar lai se kenobu macha sibu khangba kanano haiba khangba aduga fajana tabi bisine quality maru orise aina nainaba matam aduna karigumba kana mapa ne haiduna adum as thawoi bidabado as angang ne kari khangna harga maduda namthat piba nataba adubu nungsina ai nangna pamdu kai noi khangningi ni charpa chanpi haibase haibibasima yam darkar lai haibase haisani yam nungaijai oza haidi oza na ngasi khogi studio da lengbirakna Mapa Oibasingee Thoudang gi maramda marik chumbu wafam thambirabasi oza bo documentic thagachabani aduga loisalakpaga iroinana khogi PodOn studio gi maikaidagi oza gi mafamda chamba khodolam tamjage si yam lai bu phawani sengmadi PodOn gi channel da yengbiri be chiranaw sing manipur da maruaina lairi be chingna hoi yam nungaji sona bo pb sanu lakada bu matung da PodOn channel bu yengliba sing amadi host oibiri ba family isona matik chaba adagi hen na chingbi ba asigumba program kaya question answer kaya manipur ge society da kana gadoba bor oigadoba channel kaya porak porak pangam oiba oibisanu haibasi haijaningi lonje khara therek tawbiya thuna ngana bon ai jiwa ngam kha thugalle dana asoi yam yarbasu mayam na piyo haidana amuka mayam phamda korumjari asengbadi ozaga khoi wari sanajaduna ozaga ba insight adagi perspectives mayam je khoi khara ge hina lawjaning bani adubu matamgi phangdabagi haijaba tare matam noisalakpagi khudong sadabasna matangi matamda matung tarakpajingda ozaga dum punminaraga hawari watai tawbagi tharumse khoi lawminajage aduna adumaina haijari aduga ozana harauna khogi rakta lakpiraga sumaina maman yam bawphum kya thambirabase sida maktasu ozaba yam thagatli chona dum sizina biba chona bor yam pibi boysanu aduga loisalakpa oina sumaina ozaba thank you so much hoi yam nungaijai sona bo happy Father's Day in advance thank you so much I say sona bo pb